ꯏꯌꯥꯝꯕ AK10 ꯊꯥꯃꯗꯤ ꯏꯌꯥꯝꯕ ꯗꯥꯔꯋꯤꯟꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯎꯕ ꯐꯪꯂꯒꯅꯤ ꯃꯊꯪ ꯊꯥꯗꯣꯛꯆꯔꯒꯦ ꯏꯌꯥꯝꯕ ꯑꯅꯤꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯃꯜ ꯌꯥꯝꯂꯕ ꯏꯌꯥꯝꯕ ꯑꯅꯤꯁꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ Nganung ama pizza ganya, may kabi kuman si dinya, ay na nganung ama nasakal ganya, sin ay nasin mga manupane. Ngami ba dudi? May kapi isan tibina, nganu na sa kauraga, pabang ngamni haiki. Aduga, may kapi na so isan tibibu, taring layto na, paano ba siyam sakri? Nganu charang pijaraga ayo phagani hairamnina haju awba nimitarani nei na matam thare jigo ngasiga kai nimitanamagi do ai kaugre do ngasiga thana nimitara mangani mukti pharamane mana ibu nganu pijaraga phaba ngamdrabani na ko ai noina ngasi gi nimita aina kauraga ai gi khongda tuhalane bako karam tara thingma ngamoi masida Aduga somdana, bossing khaidem na isen thoibibu thamoi sengna nungsirubana. Pendaba kyadu aigi channel gi khuthangdagi phongdokjari. Aikoi handak aikoi iyamba mai kapiga aikoi isen thoibigagi relationship si uba matamda aikoi iyamba bossing gi thamoi su koi sathina kaiki iyamba bossing na aikoi RK isen thoibisibu thamoi sengna di nungsijaki adubu aikoi iyamba mai kapina maram oraga koi iyamba bossing su handak matangsi ningba kitang kai Marmasina, aina, yambo bosingi pedabase, masi kari lebage habdu, miyamda khanganjage. Ado hojiksi ko yamba. Aikoi Miss RK Senthobina, aikoi yamba makeup isi koi nganu thong pizaraga phani haikre ko. Aduga koi yamba makeup ina su aikoi tarenga leiraga koi Miss RK Senthobi se phabagi phibam da leiri hojiksi. Makoi ni je thungnabi yabi phibam da leiri ba. Masida koi Yamba bossing hai tare yamba bossing na su koi Miss RK Senthobije thamai sing nungsi bo oiler meba es kai muni adudi semani kam kan dagi koi Miss Senthobije nungsi gi ke na hila ya thaw gi de go man mamit adudi magi maya rasim lai bai tare lulum lo bai tare rasim adim to jedri go man ngo jagi bai tare rosona kadang nganu bijar go manas maka phangame maka bijar tading ai nganu jaga de daw ya de jaga de na taring su taring lagi adu su ita jaga de ai to boya je kaino mon tabi de su thamoi kai bi di status tam to or sa thagal ge na khal gi be go thamoi de gi thagal ki ba yam kana semjan sajad men nate du tang de siga tan hajani mai kai thamoi lo ai na hojiki aikoi Miss RK Senthobbi unaraga mana yamba makeup ise koi nganu thong bijar phangamni haiba makeup to adu yamna ju aikoi post ama thagal ki Facebook ta aikoi makeup idagi Senthobbi je mun mangami muluro ga haiba gi wai mai gi ba adugi yamagi thamoi da phaugi ba kan chaina do haibadi kai dagi koi mullagi haiba wakhalon je kamai tor mullagi di khangi namitu da kai gi thamoi da phaugi pen do ilai to boya to ole mai tare adu laisal ko do inwai to ne adu ilai to ta ko kai moi do ko ilai mun bi ko yaw da adu ni thamoi kai pot phang do pot mun bagi amon da bot lai ni sini da phang do su pha ge sini kali je nusi ba hem dana kai mun khar kalam tai ijal pa yaw di ka minus mai to so injin pot thamoi de tholok ne adu rekot to su ya do ne adu modi adu no pi de adu ni pai te to mulu ra sini su sini adu akoi marak tu da ko akoi yamba bossing na ko yamba makeup ida koi kai yamba makeup ida warning ga pi ge belai bra nang isen thoibi ai gi nuksi bi isen thoibi da nang na maina tawbi ai kholi ya de khote haibagi monda action nung khara tawbi belai bra marak sida ko ban block le ni han da ge ma jo ai post uro ai jo mai post no ne phan te to so uro yo ban yang sona gi ba isen thoibi matang da ore tin ni ma bala ngorom ba de bala di ko no la mo phun ja ro di another en pa mo okay sen de dong adu pa mani no ko adu su man ngau sel lemba yamba ai ma ngoni yel ko male sona kan ai nu sing phuti ma leitra ba ni da ai to pa so bala atu bindang da sorry yan tar yamba akoi yamba makeup ina bala je nuksi le me ba hai nan interview da nuksi hai ki do adu yamba bossing ai de thai da gini ma je yamba bossing na di akoi bala je nuksi jabo ko ke ba no ne aduga yamba makeup ina mu bala je nuksi le me ba aduga adu bokte yagre ko adu makata na mu yamba makeup ina yamba bossing na koi Miss RK Senthobbi je magi maya rasi le nuksi ra ko du ma no phar ta salak ne ba asida ne ba pen ji je yeti yet pai tare khang ko ma yen ni ye padi ko ma so se onu shong ni ko asu yam mana ra ko iga bai tare ma ga gokul ga tins ma sama ne ba ne wakal lon de ga sama le me ba ai ge hek pokminariba ati dim gi mela da kaina gi ba ai gi twins
ꯒꯣꯀꯨꯜꯁꯦ ꯃꯦꯂꯥꯗ ꯀꯥꯏꯅꯈꯤꯕꯅꯦꯕ ꯇ꯭ꯋꯤꯟꯁꯅꯦꯕꯀꯣ ꯇꯤꯗꯤꯡ ꯒ꯭ꯔꯥꯎꯟꯒꯤ ꯃꯦꯂꯥꯗ ꯑꯩꯗꯤ ꯑꯁꯨꯝ ꯐꯥꯒꯔꯤ ꯇꯧꯔꯅꯤ ꯃꯥꯡꯒꯤ ꯅꯍꯥꯟ ꯃꯦꯂꯥꯗ ꯃꯥꯡꯒꯤꯗ ꯑꯩ ꯑꯣꯏꯔꯝꯒꯅꯤꯅ ꯒꯣꯀꯨꯜ ꯑꯣꯏꯔꯝꯃꯣꯏꯅ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯃꯥꯟꯅꯔꯛꯄꯗꯣ ꯑꯣ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯅꯍꯥꯟ ꯏꯌꯥꯝꯕ ꯃꯩꯀꯥꯞꯄꯤꯅ ꯑꯩꯈꯣꯏ ꯇꯤꯗꯤꯝꯒꯤ ꯃꯦꯂꯥꯗ ꯃꯥꯏ ꯐꯥꯏꯕꯣꯛ ꯑꯃ ꯀꯥꯏꯅꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯒꯣꯀꯨꯜ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯣꯏꯔꯝꯅꯤ ꯁꯤꯅꯦꯕ ꯅꯪ ꯑꯣꯏꯔꯝꯗꯣꯏꯅꯤ ꯋꯥꯈꯜꯂꯣꯟ ꯆꯞ ꯃꯥꯟꯅꯩ ꯃꯥꯅ ꯈꯔ ꯁꯥꯡꯅ ꯀꯛꯈꯤ ꯅꯨꯃꯤꯠꯇꯨꯗ ꯕꯂꯥ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯦ ꯑꯩꯁꯨ ꯀꯞꯄꯦꯕ ꯃꯥꯅ ꯄꯨꯡꯈꯥꯏꯃꯨꯛ ꯀꯞꯄꯦ ꯑꯩꯅ ꯃꯤꯅꯤꯠ 35ꯃꯨꯛꯇꯪ ꯀꯞꯄꯦꯕ ꯃꯤ ꯑꯣꯏꯖꯔꯁꯅꯨꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯥꯔ ꯀꯦ ꯁꯦꯟꯇꯣꯏꯁꯦ ꯑꯃꯨꯛ ꯄꯥꯝꯖꯕ ꯃꯇꯝꯁꯤꯗ ꯃꯥ ꯑꯃꯨꯛ ꯆꯪꯁꯤꯟꯕꯤ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯕ ꯁꯤꯅꯤꯗ ꯃꯥꯗ ꯌꯥꯎꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯥꯅꯤ ꯐꯥꯏꯕꯣꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯩꯀꯥꯞꯄꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯤꯁ ꯑꯥꯔ ꯀꯦ ꯁꯦꯟꯊꯣꯏꯕꯤꯅ ꯉꯥꯅꯨ ꯄꯤꯖꯔꯒ ꯏꯌꯥꯝꯕ ꯃꯩꯀꯥꯞꯄꯤ ꯐꯪꯅꯤ ꯍꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯩꯀꯥꯞꯄꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯔꯦꯡꯒ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯥꯔ ꯀꯦ ꯁꯦꯟꯊꯣꯏꯕꯤꯁꯦ ꯐꯥꯕꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯩ ꯃꯥꯅ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯔꯛꯏꯗꯅ ꯑꯗꯨ ꯄꯣꯠꯇꯨꯗ ꯏꯌꯥꯝꯕꯅꯁꯨ ꯑꯩꯈꯣই ꯐꯦꯁꯕꯨꯛꯇ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯛꯏꯗꯅ ꯇꯔꯦꯡꯒ ꯂꯣꯏ ꯊꯨꯗꯦꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯃ ꯅꯠꯇꯦ ꯆꯨꯝꯃꯦ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯩ ꯑꯣ ꯇꯔꯦꯡ ꯂꯩꯕꯤ ꯈꯣꯠꯄꯤꯁꯦ ꯑꯩ ꯇꯔꯦꯡ ꯂꯩꯅꯕ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯀꯗꯥꯏꯗ ꯅꯠꯇ꯭ꯔ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯁꯨ ꯍꯩꯖꯗꯦꯀꯣ ꯃꯄꯨꯗꯨꯒ ꯀꯩꯅꯣꯗꯤ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯗꯤ ꯇꯔꯦꯡꯒ ꯂꯣꯏ ꯆꯥꯏꯅꯤ ꯁꯤꯅꯤꯗꯅ ꯍꯥꯏꯗꯤ ꯃꯄꯨ ꯌꯥꯎꯅ ꯑꯣ ꯃꯄꯨ ꯌꯥꯎꯅ ꯉꯁꯥꯏ ꯏꯌꯥꯝꯕꯒꯤ ꯚꯤꯗꯤꯑꯣꯗ ꯇꯔꯦꯡ ꯂꯩꯕꯗ ꯁꯣꯅꯀꯥꯟꯗ ꯑꯩꯈꯣꯏꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯤ ꯚꯥꯏ ꯅꯪꯒꯤ ꯃꯤ ꯚꯤꯗꯤꯑꯣ ꯌꯥꯝꯗꯦ ꯑꯗꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯚꯦꯟ ꯄꯥꯡꯒꯦꯅ ꯂꯩꯔꯤꯕ ꯑꯣ ꯍꯥꯏꯁꯤꯅꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯩꯀꯥꯞꯄꯤꯅ ꯇꯔꯦꯡ ꯂꯩꯔꯒ ꯑꯥꯔ ꯀꯦ ꯁꯦꯟꯊꯣꯏꯕꯤꯁꯦ ꯐꯥꯕ ꯌꯥꯔꯣꯏ ꯁꯤꯅꯦꯕ ꯏꯌꯥꯝꯕꯒꯤ ꯑꯣꯏꯒꯗꯕꯅꯦ ꯁꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯣ ꯑꯗꯣ ꯍꯧꯖꯤꯛ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏ ꯃꯤꯁ ꯑꯥꯔ ꯀꯦ ꯁꯦꯟꯊꯣꯏꯕꯤꯁꯦ ꯀꯌꯥꯃꯨꯛꯇꯤ ꯅꯨꯡꯁꯤ ꯑꯁ ꯑꯣꯟꯕꯒ ꯌꯥꯝꯃꯗꯤ ꯃꯁꯤ ꯑꯁ ꯈꯪꯗꯦ ꯄꯦꯟꯗꯦ ꯁꯤꯟꯅꯤꯡꯕ ꯌꯥꯎꯋꯤ ꯁꯤꯟꯗꯤ ꯉꯝꯗꯦ ꯍꯥꯏꯁꯤ ꯂꯣꯏꯔꯦ ꯑꯩ ꯀꯌꯥꯃꯥꯏꯅ ꯐꯣꯡꯗꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯐꯣꯡꯗꯣꯛꯄꯁꯨ ꯈꯪꯗꯦ ꯆꯤꯊꯤꯅ ꯏꯕ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯃꯦꯁꯦꯖꯅ ꯍꯥꯏꯕ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯥꯁꯥꯗꯤ ꯌꯥꯝ ꯏꯀꯥꯏꯔꯦ ꯁꯤꯛ ꯅꯨꯡꯉꯥꯏꯇꯔꯦ ꯑꯩꯅ ꯇꯔꯦꯡ ꯊꯨꯒꯥꯏꯒꯦ ꯑꯩꯁꯦ ꯂꯥꯏꯒꯤ ꯇꯔꯦꯡꯅꯤ ꯃꯩꯇꯩꯒꯤꯀꯣ ꯄꯨꯔꯁꯨꯅ ꯄꯥꯞ ꯀꯥꯏꯅ ꯀꯧꯊꯦꯛꯑꯒꯁꯤꯅꯤ ꯇꯔꯦꯡꯒ ꯂꯩꯐꯧꯗꯤ ꯉꯝꯗꯦ ꯑꯩ ꯊꯨꯒꯥꯏꯐꯧꯗꯤ ꯉꯝꯃꯦ ꯑꯩ ꯑꯗꯨꯅꯤꯗ ꯑꯣ ꯏꯌꯥꯝꯕ ꯃꯩꯀꯥꯞꯄꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯈꯥꯅꯤ ꯁꯤꯃꯥ ꯑꯗꯨꯒꯤ ꯀꯩꯀꯨꯒꯤ ꯁꯤꯃꯥ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯗꯤ ꯁꯤꯃꯥ ꯌꯦꯡꯖꯩꯕ ꯑꯁꯦꯡꯕ ꯑꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯗꯗꯤ ꯐꯥꯒꯤꯅꯦ ꯌꯥꯗꯦꯕ ꯑꯩꯉꯣꯟꯗ ꯁꯤꯃꯥꯅꯤ ꯑꯗꯨꯅꯤ ꯂꯩꯇꯦꯕ ꯑꯩ ꯑꯣ ꯏꯌꯥꯝꯕꯒꯤ ꯃꯩꯀꯥꯞꯄꯤꯒꯤ ꯇꯔꯦꯡꯗꯣ ꯊꯨꯒꯥꯏ ꯉꯝꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯉꯝꯅꯤ ꯂꯩ ꯑꯩꯉꯣꯟꯗꯁꯨ ꯑꯣ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯩꯀꯥꯞꯄꯤꯒ ꯑꯩꯈꯣꯏ ꯃꯤꯁ ꯑꯥꯔ ꯀꯦ ꯁꯦꯟꯊꯣꯏꯕꯤꯒꯤꯁꯦ ꯃꯣꯏꯅꯤꯁꯦ ꯊꯨꯡꯅꯗꯣꯔꯦꯕꯀꯣ ꯑꯗꯨꯒ ꯃꯤꯁ ꯑꯥꯔ ꯀꯦ ꯁꯦꯟꯊꯣꯏꯕꯤꯅꯁꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯕꯣꯁꯤꯡꯁꯦ ꯅꯨꯡꯁꯤ ꯂꯩꯔꯝꯃꯦꯕꯀꯣ ꯃꯔꯛꯁꯤꯗ ꯃꯥꯒ ꯏꯌꯥꯝꯕ ꯃꯩꯀꯥꯞꯄꯤꯒꯗꯤ ꯊꯨꯡꯅꯈꯤꯗꯣꯔꯦ ꯑꯗꯨꯒ ꯏꯌꯥꯝꯕ ꯃꯩꯀꯥꯞꯄꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯒꯗꯕ ꯏꯆꯟꯊꯣꯏꯕꯤꯗ ꯍꯥꯏꯒꯗꯕ ꯗꯥꯏꯂꯣꯛꯇꯣ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯗꯨ ꯃꯩꯀꯥꯞꯄꯤꯅ ꯅꯠꯇꯦ ꯏꯌꯥꯝꯕꯅ ꯏꯆꯟꯊꯣꯏꯕꯤꯗ ꯐꯣꯡꯗꯣꯛꯀꯗꯕꯗꯣ ꯃꯣꯏꯅꯤ ꯊꯨꯡꯅꯈꯤꯗꯧꯔꯕꯅꯤꯀꯣ ꯑꯁꯤꯗ ꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞ ꯃꯣꯏꯅꯤ ꯊꯨꯡꯅꯈꯤꯗꯣꯔꯦ ꯑꯗꯨ ꯇꯟꯖꯥ ꯑꯝꯇꯪ ꯐꯪꯉꯦ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯩꯈꯣꯏ ꯃꯤꯁ ꯑꯥꯔ ꯀꯦ ꯁꯦꯟꯊꯣꯏꯕꯤꯒ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯀꯩ ꯋꯥꯍꯩ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯀꯅꯤ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯏꯆꯟꯊꯣꯏꯕꯤꯗ ꯐꯣꯡꯗꯣꯛꯀꯗꯕ ꯏꯆꯟ ꯑꯩ ꯍꯟꯗ꯭ꯔꯤꯀꯣ ꯃꯤ ꯅꯪ ꯑꯇꯣꯞꯄꯗ ꯄꯥꯟꯈꯤ ꯇꯥꯔꯒꯁꯨ ꯃꯩꯀꯥꯞꯄꯤ ꯂꯧꯈꯤ ꯇꯥꯔꯒꯁꯨ ꯑꯩ ꯐꯥꯏꯕꯣꯛꯇꯨꯅ ꯂꯧꯈꯤ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯀꯥꯏꯗꯦ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯑꯩ ꯃꯨꯟꯕꯗꯤ ꯌꯥꯔꯤ ꯊꯨꯡꯅꯔꯀꯥꯟꯗ ꯃꯣꯏ ꯃꯨꯜꯂꯒꯦ ꯐꯖꯅ ꯃꯨꯟꯗꯤ ꯃꯨꯟꯈꯤꯅꯤ ꯁꯤꯅꯦ ꯍꯥꯏꯗꯤ ꯃꯣꯕꯥꯏꯅꯤ ꯀꯣꯏꯅꯒꯦꯔꯥ ꯂꯨꯍꯣꯡꯒꯦꯔꯥ ꯃꯨꯜꯂꯛꯈꯤꯅꯤ ꯁꯤꯅꯤ ꯂꯦꯞꯈꯤꯔꯣꯏ ꯁꯤꯅꯤ ꯉꯝꯗ꯭ꯔꯦꯗꯅ ꯂꯣꯏꯗꯤ ꯂꯣꯏꯈꯤꯔꯣꯏꯕ ꯃꯥꯅ ꯂꯧꯈꯤꯕꯗ ꯑꯩ ꯅꯨꯡꯁꯤꯕꯁꯦ ꯍꯟꯊꯈꯤꯕꯅꯤꯀꯣ ꯂꯣꯏꯔꯦ ꯑꯄꯥꯝꯕ ꯆꯠꯆꯈꯤꯕꯅꯤ ꯅꯝꯐꯨꯗꯕꯨꯗꯤ ꯐꯥꯕ ꯌꯥꯏ ꯅꯝꯐꯨꯗ ꯇꯔꯦꯡ ꯂꯩꯕ ꯌꯥꯏ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯅꯥꯈꯩ ꯁꯦꯡꯉꯀꯥꯟꯗ ꯇꯧꯔꯛꯀꯦꯅ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯀꯥꯏꯅ ꯇꯧꯔꯛꯇꯣꯏꯀꯣ ꯁꯤ ꯃꯉꯥꯏ ꯐꯣꯡꯗꯣꯛꯄꯁꯨ ꯍꯩꯖꯗꯦ ꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯩꯀꯥꯞꯄꯤꯒ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯕꯣꯁꯤꯡꯒꯗꯤ ꯐꯦꯁ ꯇꯨ ꯐꯦꯁꯇꯤ ꯊꯦꯡꯅꯈ꯭ꯔꯕ ꯃꯥꯏ ꯍꯥꯏꯗꯤ ꯊꯦꯡꯅꯈꯤꯕ ꯌꯥꯎꯔꯕ ꯃꯦꯂꯥꯗ ꯀꯥꯏꯅꯈꯤꯕꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯦꯡꯅꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯑꯣ ꯃꯦꯂꯥ ꯀꯥꯏꯅꯈꯤꯕꯗꯣ ꯒꯣꯀꯨꯜ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯑꯩ ꯈꯪꯉꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯦꯕ ꯀꯥꯏꯅꯈꯤꯕꯅꯤꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯕꯥꯅ ꯅꯪ ꯇꯨꯔꯦꯟꯗ ꯈꯨꯜꯂꯛꯄꯅꯦꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯅ ꯅꯪ ꯃꯦꯂꯥꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯅꯃꯥ ꯁꯦꯡꯕꯗꯨꯅ ꯇꯧꯒꯅꯤ ꯈꯔ ꯂꯩꯈꯤꯕꯀꯣ ꯌꯥꯝ ꯃꯥꯅ ꯁꯛꯄ ꯆꯨꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯇꯥꯟꯖꯥꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯩꯀꯥꯞꯄꯤꯅ ꯏꯌꯥꯝꯕ ꯃꯩꯀꯥꯞꯄꯤꯅꯦ ꯏꯌꯥꯝꯕ ꯕꯣꯁꯤꯡꯅꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯄꯤꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯃꯉꯣꯟꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨ ꯌꯦꯡꯁꯦꯕ ꯃꯥꯏ ꯔꯤꯑꯦꯛꯁꯟꯗꯣ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯑꯥꯔ ꯀꯦ ꯁꯦꯟꯊꯣꯏꯕꯤ ꯃꯅꯥꯛꯇ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯍꯦꯛꯇ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯁꯦꯕꯀꯣ ꯒꯥꯔꯤ ꯄꯨꯊꯣꯛꯄꯤꯔꯣ ꯑꯣꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯑꯥꯔ ꯀꯦ ꯁꯦꯟꯊꯣꯏꯕꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯕꯣꯁꯤꯡꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯍꯥꯞꯆꯔꯛꯑꯒꯦ ꯑꯩꯈꯣꯏ ꯃꯤꯁꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯇꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯌꯥꯝꯕ ꯕꯣꯁꯤꯡꯅ ꯅꯨꯡꯁꯤꯕꯗꯤ ꯑꯩꯁꯦ ꯃꯥꯁꯦ ꯌꯥꯝ ꯎꯕ ꯇꯥꯏꯃꯤꯡꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯁꯦ ꯍꯨꯏ ꯃꯆꯥ ꯑꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯄꯪꯇꯥꯛ ꯇꯥꯛꯄꯤꯀꯣ ꯑꯉꯥꯡꯗꯀꯣ ꯌꯥꯝ ꯍꯩꯅ ꯇꯥꯛꯑꯦ ꯃꯥꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯏꯌꯥꯝꯕ ꯕꯣꯁꯤꯡꯅ ꯑꯩꯈꯣꯏ ꯃꯤꯁ ꯏꯆꯟꯊꯣꯏꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯄꯣꯁ ꯇꯧꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯁꯅ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯃꯥꯅꯁꯨ ꯔꯤꯖꯦꯛ ꯇꯧꯕꯤꯔꯦ ꯀꯩ ꯃꯣꯏꯗ ꯀꯩ ꯐꯥꯎꯏ ꯏꯌꯥꯝꯕ ꯃꯤꯁꯤꯗꯤ ꯅꯨꯄꯤ ꯑꯅꯤ ꯈꯛꯇꯅꯦ ꯉꯥꯎꯖꯔꯛꯈꯤꯁꯦ ꯑꯃꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯦ ꯕꯂꯥ ꯑꯗꯨꯒ ꯐꯔꯦ ꯑꯗꯨꯁꯨ ꯑꯩ ꯆꯪꯉꯤꯀꯣ ꯑꯩꯈꯣꯏ ꯊꯃꯣꯏꯗꯤ ꯈꯔ ꯀꯥꯏ
Pita saya tinok sana saya tikap sana saya jadi kau ya. Maram kada ya birotri no have potri adu itu kau tibi anu kau ya lang travel kerja tu adu kau hi le na I love you. Jauh tu wari ni na. Hi le kau. 왜 벌써 그도 올라래. Ah. 아사 보마 내 뽀삐 미ठा이가 삐가 쿨고도 걸렸다고 오더니 까리 벌써 그도. 라. Hi ni sana ro terang kan ba. 야제 되는 벌써 둘라 뇽라래. Ni sister tiang tahu sekarang ni hamil tu apa ni. 뇽라래. Kaya space na siguro. Nangi daw ay lagi kem galunoy. ꯍꯧꯖꯤꯛ ꯃꯩꯀꯥꯞꯄꯤꯒꯤ ꯐꯤꯕꯝ ꯂꯨꯔꯦ ꯏꯆꯟꯊꯣꯏ ꯀꯅꯥꯒꯤ ꯑꯣꯏꯒꯅꯤ